लाकदोरिबा तांग तरागा तरेट अमदी तांग कुनगो हुमदोइदगी हौगदोरिबा क्लास 12 अमदी 10 गे एग्जामिनेशन असिगी येंगबिरगा लेकाय लेकाय दा मफम सिंगदा लाउड स्पीकर पांदुना कुमै हराव तौबा अमदी हौसिना चिंगबा सिंग असि महिरोइ सिंगी खनबिरगा तौबिदबा लोइनना तोंगान तोंगानबा लूप सिंगना एग्जाम मनुंग सिंग असिदी बन जनरल स्ट्राइक अमदी ब्लॉकेट ना चिंगबा सिंग तौबिदबा लोइनना महिरोइ सिंग असिबु हनिंगिनी हाइदुना न्याकी ओबा वाखलोंदा ओजा सिंग अमदी पेरेंट्स गार्जियन सिंगना महिरोइ सिंग असिबु अरानबु वाखलोन हाइबदी एग्जाम दा unfair means sinenabagi pagi social tarang tawba asisu koi tawbidaba aina koin appeal tawjari loinana mairoi singna exam asida karigumba aranba pambai sisinage haiduna khalakpa oiragasu mairoi singsu khanbigano duga hariba sing asi oja singna thengnabiragasu parents guardian amadu oja singnasu hariba sing asi koi mairoi singda thingbinaba ningsingjari thawal apun balup tal na ngasi february gi tang 10 go humdoi irai namit asida tal gi sanglenda tal gi advisor amadi thongmi myam sing punna meeting ko pangthok chai ai meeting asina tariba warip sing asi koi lebak myam da khangan jage haina जबनी अखोइना वफम सिंग असिदी लाकदोरिबा तांग तरागा तरेट अमदी तांग कुनगो हुमदोइदगी हौगदोरिबा क्लास 12 अमदी 10 गे एग्जामिनेशन असिगी येंगबिरगा लेकाय लेकाय दा मफम सिंगदा लाउड स्पीकर पांदुना कुमै हराव तौबा अमदी हौसिना चिंगबा सिंग असि महिरोइ सिंगी खनबिरगा तौबिदबा लोइनना तोंगान तोंगानबा लूप सिंगना एग्जाम मनुंग सिंग असिदी बन जनरल स्ट्राइक अमदी ब्लॉकेट ना चिंगबा सिंग तौबिदबा लोइनना महिरोइ सिंग असिबु हनिंगिनी हाइदुना न्याकी ओबा वाखलोंदा ओजा सिंग अमदी पेरेंट्स गार्जियन सिंगना महिरोइ सिंग असिबु अरानबु वाखलोन हाइबदी एग्जाम दा unfair means sinenabagi pagi social tarang tawba asisu koi tawbidaba aina koin appeal tawjari loinana mairoi singna exam asida karigumba aranba pambai sisinage haiduna khalakpa oiragasu mairoi singsu khanbigano aduga hariba sing asi oja singna thengnabiragasu parents guardian amadu oja singnasu hariba sing asi koi mairoi singda thingbinaba ningsingjari haibadi koi lebak asida quality leiba moral yauba discipline leiba tunggibi oigadaba adugumba mamai lekkodorba exam asida koi niyom chumna exam asi koi smoothly pangthoksi haina bol punbulup tal mai kaidagi appeal tawjari loinana aina mathakta panjakriba wafam sing asi lekai lekai da leriba club mera paibi amadi parents guardian singna chathagdoriba exam asina loidri phawbuda koi punna iminnabasu aina appeal tawjari makha tarakpada bol apumbulup talgi thobok thorom kaya da hawa yauna maipu birambi aduga women's wing gisu thodang chauna lobirambi mingoina panjarabada ima okram sorodini leima na haukiba february gi tang 8 da masagi anaba amadagi nung matam chadana laikhidaba sida thawal apumbulup talgi advisor amadi thongi punamakna akoi min ani tumina leptuna akoi mapuge leikolda hawaina inga chingna leiruna busu koi thongi jaki loinana nung manungi awabasu koi puna saruk yazari